Mizoram Chief Minister Lalduhoma na houkhiba September thagi tang ani amasung marida USA da pikhiba Warol amaga leinana logi Oiba khongthang sing Loukhatnaba Federation of Haomee Bishnupur District Masha Loishang na Manipur Governor Chief Minister amasung Police da Wakat Pisinkhre Federation of Haomee Bishnupur District Masha Loishang convener na press da thadoropa cherolman hai houkhiba September tang ani amasung marida Mizoram Chief Minister Lalduhoma na USA Maryland amasung Indiana Polista ngangkiba speech ta India gi national integrity sokpa amadi manung hansina yengbada Manipur gi territorial integrity sokpa yapa wafam kya yauki mak na phongdokhiba wafam sing adu kupna nainaraba madung Federation of Haomee Bishnupur District Masha Loishang na Manipur gi governor Chief Minister amasung Imphal Polista Oiba che pisinduna Mizoram gi Chief Minister Lalduhoma bu third schedule of vote taking ngaktaba amasung Constitution of India gi mayokta thabak tawbagi damak Bharatiya Nyay Sanhita BNS की सेक्शन मखादा लोगी ओइबा थबक लोखत पिनपा वकत चेरोल सिंह अदु पिसिंखिबनि हाइरि